ꯑꯗꯨꯃꯥꯏꯅ ꯐꯣꯟ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯉꯥꯡꯉꯛꯑꯣ ꯑꯗꯩꯗꯤ ꯃꯤ ꯃꯌꯥꯝꯅ ꯏꯒꯣ ꯂꯩꯔꯦ ꯅꯨꯄꯤꯁꯦ ꯑꯗꯨ ꯇꯧꯔꯦꯒ ꯑꯗꯥ ꯇꯧꯔꯦꯒ ꯑꯃꯨꯛ ꯍꯥꯏꯔꯛꯅꯕ ꯑꯩꯅ ꯁꯅꯥꯁꯤꯒꯦ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯀꯥꯟꯅ ꯑꯆꯤꯟꯕꯒꯨꯝꯕ ꯂꯩꯔꯛꯑꯀꯥꯟꯗ ꯕꯅꯥꯟ ꯊꯝꯅꯕꯅꯤ ꯒ꯭ꯌꯥꯟ ꯈꯨꯇꯥꯁꯦ ꯄꯤꯕꯨ ꯇꯥꯔꯛꯀꯦ ꯇꯧꯋꯦ ꯅꯥꯇꯣꯟꯗꯒꯤ ꯂꯛꯁꯃꯤ ꯆꯦꯜꯂꯦ ꯑꯩꯗꯤ ꯈꯔꯗꯤ ꯆꯦꯜꯂꯦ ꯌꯥꯝ ꯆꯦꯜꯂꯦ ꯂꯛꯁꯃꯤ ꯇꯪꯈꯥꯏ ꯑꯃ ꯗꯨꯔꯒꯥ ꯇꯪꯈꯥꯏ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯁꯤꯒꯤ ꯕꯕꯥꯁꯦ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯦ ꯀꯔꯤ ꯊꯕꯛꯅꯣ ꯀꯩꯗ ꯍꯥꯞꯄꯤꯅꯣ ꯀꯥꯁꯤ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏ ꯍꯪꯒꯥꯝ ꯃꯆꯥ ꯈꯔ ꯊꯥꯗꯣꯛꯄꯗꯣ ꯑꯗꯨ ꯂꯩꯕꯥꯛ ꯌꯥꯎꯗ꯭ꯔꯦ ꯆꯦꯔꯪꯗ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯁꯟꯊꯤ ꯂꯩꯀꯨꯞꯀ ꯂꯩꯕꯥꯛꯀ ꯌꯥꯟꯖꯟꯅꯔꯒ ꯈꯔ ꯍꯥꯞꯄꯤꯒꯦ ꯇꯧꯅꯦꯕ ꯁꯤ ꯂꯩꯕꯥꯛꯁꯦ ꯀꯥꯏꯗꯩ ꯂꯧꯊꯣꯔꯛꯏꯅꯣ ꯁꯟꯊꯤ ꯌꯥꯎꯕ ꯃꯥꯜꯂꯦ ꯁꯟꯊꯤꯅ ꯁꯟꯊꯤ ꯃꯀꯨꯞꯁꯤꯗꯩ ꯈꯔ ꯂꯧꯊꯣꯛꯑꯦꯗꯅ ꯁꯤꯗꯒꯤ ꯂꯩ ꯊꯥꯔꯝꯕ ꯂꯩꯕꯥꯛ ꯑꯀꯟꯕꯗꯣ ꯑꯗꯨꯗꯨꯒ ꯊꯨꯒꯥꯏꯔ ꯃꯤꯛꯁ ꯇꯧꯔ ꯁꯦꯝꯃꯤꯅꯦꯕ ꯑꯗꯨꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯔ ꯍꯥꯞꯆꯤꯟꯕꯤꯕ ꯌꯥꯔꯦꯗꯅ ꯑꯗꯨ ꯉꯁꯤ ꯀꯩꯅꯣ ꯄꯣꯠ ꯌꯣꯟꯗꯣꯏꯅꯤꯅ ꯀꯩꯅꯣ ꯇꯧꯔꯁꯦ ꯃꯔꯣꯏ ꯁꯦꯝꯕ ꯈꯣꯠꯄ ꯀꯛꯄ ꯍꯧꯔꯁꯦ ꯑꯗꯨ ꯍꯥꯟꯅ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯁꯦ ꯁꯤ ꯃꯔꯣꯏꯁꯤꯡꯁꯦ ꯉꯁꯤ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯕꯅꯤ ꯍꯟꯗꯛꯇꯤ ꯁꯤ ꯄꯣꯛ ꯆꯣꯏꯁꯦ ꯃꯔꯨ ꯂꯧꯒꯦ ꯑꯅꯤꯗꯤ ꯂꯧ ꯌꯥꯔꯅꯤ ꯁꯤ ꯑꯅꯤꯁꯦ ꯃꯔꯨ ꯂꯧꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯤ ꯍꯪꯒꯥꯝꯁꯦꯉꯁꯤ ꯂꯣꯏꯊꯣꯛꯑꯒ ꯃꯆꯥ ꯑꯃꯅꯤ ꯁꯤ ꯊꯥꯖꯤꯟꯕꯤꯔꯁꯦꯕ ꯁꯤ ꯍꯪꯒꯥꯝ ꯄꯥꯝꯕꯤ 5ꯗꯤ ꯂꯧꯊꯣꯛꯑꯅꯤ ꯁꯤꯁꯨ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯂꯧꯊꯣꯛꯈ꯭ꯔꯗꯧꯅꯤ ꯁꯤꯅ ꯑꯣꯏꯔꯣꯏ ꯐꯔꯛ ꯇꯥꯕꯒꯤ ꯁꯨꯝ ꯂꯧꯊꯣꯛꯍꯧꯗꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯦꯕ ꯃꯄꯥꯟ ꯁꯥꯔꯤꯁꯦ ꯑꯅꯧꯕ ꯊꯥꯗꯣꯛꯑꯒ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯃꯔꯨ ꯂꯧꯕꯁꯨ ꯀꯩꯁꯨ ꯍꯪꯒꯥꯝ ꯐꯖꯔꯣꯏꯕ ꯍꯥꯏꯗꯤ ꯃꯀꯥꯒ ꯆꯥꯗꯕꯤ ꯌꯥꯝ ꯐꯖꯅ ꯈꯥꯛꯅꯕꯅꯦ ꯃꯔꯨ ꯂꯧꯅꯕꯒꯤꯗꯤ ꯁꯤꯒꯤ ꯇꯣꯅꯤꯡꯈꯣꯛꯁꯦ ꯄꯨꯔꯥ ꯅꯧꯅ ꯊꯥꯗꯣꯛꯄꯗꯨꯅꯦ ꯄꯨꯔꯥ ꯄ꯭ꯔꯤꯛ ꯁꯧꯔꯦ ꯅꯧꯅ ꯊꯥꯗꯣꯛꯑꯗꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯐꯕꯖꯥꯠꯅꯤꯀꯣ ꯐꯔꯛꯄꯅꯦ ꯁꯤꯗꯅ ꯀꯦꯡꯉꯣꯏ ꯂꯩꯔꯦ ꯀꯦꯡꯉꯣꯏꯁꯦ ꯗꯤꯃꯥꯟ ꯌꯥꯝ ꯂꯩꯔꯦ ꯑꯗꯨꯕꯨ ꯀꯦꯡꯉꯣꯏꯁꯦ ꯀꯣꯟꯅꯒꯗ꯭ꯔꯥ ꯈꯪꯗꯦ ꯃꯌꯥꯝ ꯇꯈꯦꯜꯂꯩꯁꯦ ꯌꯦꯡꯉꯨꯅꯦ ꯇꯈꯦꯜꯂꯩ ꯈꯨꯆꯣꯡꯁꯦ ꯑꯅꯧꯕ ꯃꯌꯥꯝ ꯆꯣꯡꯊꯣꯔꯛꯑꯕ ꯁꯤꯁꯦ ꯐꯖꯅꯁꯨ ꯆꯥꯕꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯤꯁꯦ ꯄꯨꯡꯊꯟ ꯊꯜꯂꯝꯕꯅꯦꯕ ꯑꯩꯈꯣꯏꯅ ꯐꯨꯑ ꯆꯥꯕꯒꯤ ꯄꯥꯝꯕꯤ 5-6 ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯣ ꯆꯣꯡꯉꯛꯏ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯁꯣꯝ ꯅꯥꯀꯟꯗꯒꯁꯦ ꯌꯦꯡꯉꯣ ꯑꯗꯣ ꯁꯤ ꯏꯔꯣꯟꯕꯗ ꯃꯅꯝꯁꯦ ꯍꯦꯛꯇ ꯈꯨꯅꯨꯡꯁꯤꯑꯃꯅꯤꯀꯣ ꯍꯥꯏꯗꯤ ꯌꯨꯝꯗꯒ ꯊꯥꯕꯒꯤꯔ ꯑꯣꯏꯕꯒꯤꯔ ꯈꯪꯗꯦ ꯃꯅꯝꯗꯨꯅ ꯍꯦꯟꯅ ꯃꯍꯥꯎꯁꯦ ꯍꯦꯟꯅ ꯍꯥꯎꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯋꯥꯅꯤ ꯁꯣꯝ ꯅꯥꯀꯟꯒꯤꯁꯨꯅꯦ ꯑꯗꯣ ꯄꯥꯝꯕꯤ ꯁꯣꯝ ꯅꯥꯀꯟꯒꯤꯗꯤ ꯁꯥꯠꯂꯦ ꯁꯣꯝ ꯅꯥꯀꯟꯒꯤꯗꯤ ꯁꯥꯠꯄ ꯉꯝꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯥꯔꯀꯥꯟꯗꯗꯤ ꯁꯥꯠꯄ ꯉꯝꯗꯦ ꯍꯥꯏꯕ ꯀꯔꯝꯍꯥꯏꯅ ꯇꯧꯅꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯌꯣꯟꯅꯅꯕ ꯄꯣꯠ ꯆꯩ ꯍꯦꯛꯄ ꯍꯧꯔꯦ ꯉꯁꯤꯗꯤ ꯄꯣꯠ ꯌꯥꯝꯃꯦ ꯍꯦꯛꯇꯣꯏꯁꯦ ꯑꯗꯨꯗꯨꯅ ꯑꯌꯨꯛ ꯉꯟꯅ ꯍꯦꯛꯆꯜꯂꯒ ꯊꯝꯍꯧꯔꯒꯗꯤ ꯄꯣꯠꯁꯤ ꯇꯦꯛꯈꯠꯂꯦꯕꯀꯣ ꯍꯣꯔꯦꯟ ꯁꯤ ꯁꯥꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯂꯥ ꯆꯥꯛ ꯂꯣꯏꯁꯜꯂꯝꯃꯦ ꯗꯦꯜꯂꯤꯁꯦ ꯍꯧꯖꯤꯛ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯤ ꯌꯥꯝ ꯐꯖꯅ ꯁꯥꯔꯦꯕꯀꯣ ꯅꯨꯡꯊꯤꯟꯒꯥꯇꯤ ꯁꯣꯔꯣꯛ ꯅꯨꯡꯁꯥꯗ ꯊꯣꯛꯄꯗꯨꯐꯥꯎ ꯇꯟꯕꯒꯤ ꯌꯧꯔꯛꯑꯦ ꯌꯨꯝꯗꯁꯨ ꯀꯩꯅꯣꯁꯦ ꯁꯥꯗꯤ ꯑꯗꯨꯝ ꯁꯥꯔꯝꯒꯅꯤ ꯌꯥꯎꯁꯪ ꯃꯌꯥꯁꯦ ꯁꯥꯗꯥꯏꯅꯦ ꯑꯗꯣ ꯁꯤꯗꯅ ꯍꯦꯟꯅ ꯁꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯪꯉꯤꯉꯩꯁꯤꯗ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯍꯦꯛꯇꯣꯛꯎꯔꯒ ꯐꯖꯅ ꯄꯦꯛꯀꯤꯡ ꯇꯧꯔ ꯊꯝꯍꯧꯔꯒꯗꯤ ꯑꯗꯨꯝ ꯇꯦꯛꯈꯠꯂ ꯂꯩꯌꯦꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯗꯤ ꯁꯥꯔꯛꯑꯒꯗꯤ ꯂꯣꯏ ꯄꯠꯊꯈ꯭ꯔꯅꯦꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯏꯟꯖꯥꯡ ꯅꯥꯄꯤ ꯑꯝꯇ ꯍꯦꯛꯈꯤꯒꯦ ꯍꯋꯥꯏꯇꯣꯟ ꯍꯥꯟꯅ ꯈꯔ ꯃꯟꯒꯦ ꯃꯌꯥꯝ ꯀꯩꯅꯣꯁꯦ ꯀꯔꯤꯕ ꯍꯋꯥꯏꯇꯣꯟꯁꯦ ꯁꯤꯒꯩ ꯃꯜꯂꯦ ꯍꯋꯥꯏꯇꯣꯟꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯃꯟꯈ꯭ꯔꯕꯅꯤꯅ ꯈꯤꯇꯪ ꯈꯛ ꯊꯣꯛꯑꯦ ꯑꯗꯨ ꯃꯀꯨ ꯐꯅꯌꯥꯝꯕꯨ ꯌꯥꯝꯃꯤꯁꯦ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯗꯤ ꯌꯥꯔꯦ ꯃꯈꯥ ꯊꯝꯃꯨꯔꯣ ꯄꯠꯊꯔꯛꯑꯅꯤ ꯃꯊꯪꯅ ꯑꯃꯨꯛ ꯍꯋꯥꯏꯇꯣꯟ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯛꯆꯔꯒꯦ ꯍꯧꯁꯤ ꯂꯥꯎꯕꯗꯧ ꯂꯥꯎꯔꯦ ꯅꯨꯡꯒꯥꯏ ꯄꯦꯔꯨꯛ ꯅꯨꯡꯒꯥꯏ ꯄꯦꯔꯨꯛꯁꯦ ꯍꯥꯟꯅ ꯗꯤꯃꯥꯟ ꯂꯥꯛꯑꯦ ꯑꯩ ꯂꯧꯖꯒꯦ ꯈꯥꯛꯄꯤꯔꯝꯃꯣ ꯑꯩ ꯂꯧꯒꯦ ꯈꯥꯛꯄꯤꯔꯝꯃꯣꯅ ꯍꯣꯔꯦꯟ ꯀꯩꯅꯣ ꯃꯥꯔꯀꯦꯠꯇ ꯍꯥꯟꯅ ꯊꯦꯡꯅꯕ ꯃꯤꯗꯨꯒꯤ ꯑꯗꯨꯝ ꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯅꯣꯝꯇꯒ ꯑꯩ ꯁꯦꯡꯗꯣꯛꯆꯍꯧꯒꯦꯀꯣ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯣꯠ ꯌꯣꯟꯕ ꯈꯣꯠꯄꯒ ꯇꯧꯔꯤꯁꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕ ꯐꯦꯃꯤꯂꯤꯒꯤ ꯃꯌꯥꯝꯒ ꯂꯥꯛꯑꯒ ꯍꯔꯥꯎ ꯂꯩꯃꯤꯟꯅꯈꯤꯕ ꯑꯗꯨꯒꯤ ꯑꯌꯥꯝꯕ ꯋꯥꯈꯟꯗ ꯌꯣꯟꯖꯕꯅꯤꯀꯣ ꯁꯤꯁꯦ ꯃꯔꯤ ꯌꯦꯠꯁꯟꯅꯕꯁꯤꯗꯅꯦ ꯃꯥꯅ ꯀꯥꯞꯐꯝ ꯈꯪꯗꯕꯗꯣ ꯁꯨꯃꯥꯏꯅ ꯆꯞꯊꯠꯂꯒ ꯑꯣꯏꯅ ꯁꯤꯒꯤ ꯌꯥꯝ ꯐꯕ ꯑꯃꯅ ꯃꯈꯣꯛꯁꯨ ꯂꯣꯏ ꯆꯥ ꯌꯥꯕꯁꯦ ꯑꯗꯨꯗꯨꯒꯤ ꯑꯝꯇ ꯃꯥꯡꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯆꯣꯡꯈꯠꯂꯛꯀꯅꯤꯀꯣ ꯃꯌꯥꯝ ꯆꯣꯡꯈꯠꯄꯗꯤ ꯁꯤ ꯈꯪꯍꯧꯔꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯤ ꯃꯤ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯆꯣꯡꯈꯠꯂꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯃꯇꯣꯟ ꯃꯅꯥꯗꯪ ꯀꯛꯑ ꯆꯥꯕ ꯌꯥꯎꯋꯦꯕꯀꯣ
ꯑꯗꯣ ꯑꯗꯨꯝ ꯃꯈꯣꯡꯗ ꯄꯨꯂꯞ ꯀꯛꯊꯠꯄꯤꯌꯨ ꯌꯥꯝ ꯐꯖꯅ ꯆꯣꯡꯉꯨꯅꯦ ꯃꯈꯣꯡꯗ ꯀꯛꯄꯗꯨꯅ ꯍꯦꯟꯅ ꯐꯖꯅ ꯆꯣꯡꯉꯨꯅꯦꯕ ꯃꯈꯣꯛ ꯂꯩꯍꯧꯕꯗꯨꯗꯤ ꯐꯖꯗꯕꯅꯦꯕ ꯃꯈꯣꯛꯇꯨꯗꯤ ꯑꯗꯨꯝ ꯁꯤꯗꯈ꯭ꯔꯅꯤꯕꯀꯣ ꯑꯗꯨꯅ ꯍꯦꯟꯅ ꯁꯝꯅ ꯐꯖꯗꯕꯅꯦ ꯍꯥꯏꯔꯕꯗ ꯌꯦꯅꯝꯁꯦ ꯌꯦꯅꯝꯒ ꯃꯥꯟꯅꯩ ꯑꯗꯨꯒ ꯆꯥꯕꯁꯨ ꯂꯣꯏꯅꯃꯛ ꯃꯇꯣꯟꯁꯤ ꯈꯛ ꯅꯠꯇꯕ ꯃꯈꯣꯛꯁꯤ ꯂꯣꯏ ꯁꯣꯏꯔꯒ ꯂꯣꯏ ꯆꯥꯁꯤꯟꯕꯤꯌꯨ ꯆꯞ ꯃꯥꯟꯅꯕꯅꯦ ꯂꯣꯏ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯤꯡꯖꯨ ꯀꯔꯤ ꯀꯔꯥ ꯆꯥꯕꯒꯤ ꯑꯃꯗ ꯊꯟꯈꯤꯗꯣꯔꯦ ꯄꯣꯂꯥꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯌꯥ ꯌꯥꯗꯦ ꯀꯣꯟꯁꯤꯡꯁꯦ ꯄꯨꯊꯣꯔꯛꯏꯕ ꯀꯣꯟꯁꯦ ꯀꯣꯟꯗꯥꯁꯤ ꯂꯣꯏꯔꯕ ꯑꯃ ꯄꯣꯂꯥꯡ ꯑꯃ ꯁꯤ ꯄꯣꯂꯥꯡꯁꯤꯗꯤ ꯌꯥꯝ ꯐꯕ ꯃꯥꯜꯂꯦ ꯏꯌꯥꯝ ꯊꯣꯛꯇꯕ ꯍꯥꯏꯗꯤ ꯅꯧꯅ ꯊꯥꯈꯤꯕꯗꯨꯅꯦ ꯍꯥꯏꯗꯤ ꯃꯅꯥꯗꯤ ꯐꯔꯒꯅꯦ ꯄꯥꯝꯕꯤꯗꯨꯗꯤ ꯀꯨꯡꯗ꯭ꯔꯤꯗꯅ ꯍꯣꯏ ꯆꯨꯝꯃꯦ ꯍꯟꯗꯛ ꯅꯥꯀꯨꯞꯄꯤꯗꯁꯨꯅꯦ ꯇꯧꯗꯣꯏꯁꯦ ꯍꯥꯏꯗꯤ ꯃꯁꯛꯇꯤ ꯐꯖꯔꯒꯁꯨ ꯍꯟꯗꯛꯇ ꯊꯥꯗꯣꯛꯈꯤꯕ ꯉꯥꯏꯔꯤꯕꯒꯤ ꯀꯨꯡꯕꯒꯤ ꯆꯥꯡ ꯋꯥꯠꯄꯅꯤꯅ ꯊꯣꯛꯄꯗ ꯈꯔ ꯋꯥꯠꯄꯗꯣ ꯃꯌꯥꯝ ꯅꯨꯡꯒꯥꯏ ꯄꯦꯔꯨꯛ ꯍꯦꯛꯎꯔꯒ ꯑꯃ ꯍꯧꯒꯠꯂꯛꯄ ꯉꯝꯗ ꯂꯩꯔꯦ ꯀꯥꯆꯤꯟꯁꯤꯗ ꯁꯨꯖꯜꯂ ꯂꯩꯔꯦ ꯁꯣꯅꯥꯀꯟꯒꯤ ꯀꯩꯅꯣꯁꯦ ꯌꯥꯗ꯭ꯔꯦꯕ ꯄꯨꯔꯥ ꯀꯣꯟꯊꯣꯛꯄ ꯌꯥꯗꯕꯗꯣ ꯑꯁ ꯅꯨꯡꯒꯥꯏ ꯄꯦꯔꯨꯛ ꯍꯦꯛꯎꯕꯒꯤ ꯐꯤꯕꯝꯁꯦ ꯌꯦꯡꯉꯣ ꯅꯥꯀꯟ ꯑꯃꯗꯤ ꯀꯩꯝ ꯇꯧꯗꯤꯌꯦ ꯃꯐꯝ ꯆꯥꯗꯅ ꯐꯝꯃꯨꯕꯩꯅꯦ ꯁꯨꯖꯜꯂꯒ ꯅꯨꯡꯒꯥꯏ ꯄꯦꯔꯨꯛꯁꯤꯗꯤ ꯐꯖꯔꯦ ꯌꯥꯝ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯥꯝ ꯏꯁꯄꯦꯁꯦꯜ ꯑꯣꯏꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯄꯣꯠ ꯌꯣꯟꯕꯒꯤ ꯏꯁꯄꯦꯁꯦꯜ ꯑꯥꯏꯇꯦꯝ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯊꯣꯛꯆꯕ ꯑꯗꯣ ꯍꯟꯗꯛꯀꯤ ꯅꯠꯇꯦ ꯀꯦꯡꯉꯣꯏꯁꯦ ꯍꯥꯟꯅꯁꯨ ꯊꯥꯕꯨꯗꯤ ꯊꯥꯏꯌꯦꯕꯀꯣ ꯑꯗꯨ ꯌꯣꯟꯕꯒꯤꯗꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯌꯣꯟꯗꯦꯕ ꯑꯩꯈꯣꯏꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯌꯣꯟꯖꯗꯣꯔꯤꯕ ꯑꯅꯧꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦ ꯀꯦꯡꯉꯣꯏ ꯁꯤ ꯁꯛꯁꯦ ꯑꯩꯗꯧꯅ ꯀꯦꯡꯉꯦ ꯑꯩꯁꯦ ꯁꯛ ꯌꯥꯝ ꯀꯦꯡꯕꯅꯦꯕ ꯑꯗꯨꯅ ꯀꯦꯡꯉꯣꯏꯁꯦ ꯊꯥꯗ ꯌꯥꯗꯕ ꯃꯇꯤꯛ ꯃꯄꯥꯗꯤ ꯏꯆꯥ ꯏꯆꯥꯗꯅ ꯃꯁꯥꯗꯤ ꯏꯌꯥꯡ ꯌꯦꯡꯗꯅ ꯄꯪꯀꯦꯡꯗ ꯀꯦꯡꯉꯤꯔꯕ ꯑꯗꯨꯅꯦ ꯍꯥꯏꯗꯤ ꯀꯦꯡꯕ ꯌꯥꯏꯁꯨ ꯈꯪꯗꯦ ꯌꯥꯗꯦꯁꯨ ꯈꯪꯗꯦ ꯁꯛ ꯀꯦꯡꯕꯅ ꯈ꯭ꯋꯥꯏ ꯐꯔ ꯂꯩꯔꯝꯃꯦ ꯃꯤꯅꯅꯦ ꯍꯦꯟꯖꯟ ꯉꯝꯗꯅꯕ ꯂꯝꯕꯤ ꯆꯠꯄꯗ ꯅꯨꯡ ꯃꯔꯥꯏ ꯊꯥꯖꯔꯛꯀꯅꯤ ꯀ꯭ꯋꯥ ꯆꯥꯔ ꯍꯜꯂꯛꯄꯅꯦ ꯍꯥꯏꯗꯤ ꯂꯝꯕꯤ ꯀꯩꯝꯗꯤ ꯍꯥꯏꯔꯣꯏꯌꯦ ꯄꯪꯀꯦꯡꯗ ꯀꯦꯡꯗꯣꯏꯕ ꯏꯇꯣꯟꯗ ꯄꯨꯡꯀꯦꯡ ꯀꯦꯡꯖꯗꯣꯏꯅꯦ ꯍꯦꯛ ꯌꯦꯡꯕꯗ ꯑꯁ ꯃꯥꯗꯤ ꯌꯥꯝ ꯀꯦꯡꯉꯝꯗꯧ ꯃꯥꯜꯂꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤꯗ ꯑꯩꯅ ꯐꯥꯎꯟꯗꯣꯏꯁꯦ ꯑꯁ ꯀꯦꯡꯕ ꯃꯥꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯉꯝꯗꯤ ꯉꯝꯖꯔꯣꯏꯗꯣꯏꯅꯤ ꯑꯩ ꯁꯣꯝꯗ ꯑꯁꯦꯡꯕꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯞꯄꯒ ꯍꯜꯂꯒ ꯅꯪ ꯌꯥꯝ ꯇꯧꯗꯥꯏꯅꯦ ꯑꯩꯒꯤ ꯏꯇꯧ ꯇꯝꯕ ꯌꯥꯝ ꯀꯟꯕꯅꯦ ꯃꯥꯁꯦ ꯃꯤꯅ ꯀꯩꯅꯣꯝ ꯍꯥꯏꯔꯒꯁꯨ ꯈꯨꯝꯃꯝꯕꯩ ꯃꯍꯨꯠꯇ ꯄꯦꯔꯒ ꯑꯣꯏ ꯂꯥꯛꯄꯗꯣ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯅꯦ ꯑꯩꯁꯦ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯃꯌꯥꯝꯅ ꯌꯥꯝ ꯀꯦꯡꯉꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯕ ꯋꯥꯅꯤꯗ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯌꯣꯟꯕꯒꯤ ꯀꯀꯥ ꯂꯩꯔꯝꯗꯦꯀꯣ ꯑꯗꯒꯤꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯁꯨꯝ ꯆꯤꯜꯂꯛꯑꯕꯅꯤꯅꯅꯦ ꯌꯣꯟꯕꯗꯅ ꯐꯔꯛꯑꯕ ꯍꯥꯏꯗꯤ ꯉꯥꯔꯤ ꯊꯨꯝꯆꯤꯠꯇꯁꯨ ꯐꯅꯅꯤ ꯍꯥꯏꯗꯤ ꯍꯩꯁꯤꯡꯕꯔꯣꯝꯗ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯊꯣꯛꯏꯕ ꯁꯦꯟꯊꯣꯛꯁꯤꯒ ꯗꯤꯜꯂꯤꯗꯒ ꯂꯩꯁꯜꯂꯦ ꯂꯩꯇ ꯌꯥꯗꯕꯒꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯔ ꯌꯣꯜꯂꯛ ꯇꯥꯕ ꯊꯦꯂꯥ ꯑꯝꯇ ꯂꯩꯒꯦ ꯃꯌꯥꯝ ꯊꯦꯂꯥ ꯂꯩꯅꯕ ꯄꯩꯁా ꯇꯨꯡꯁꯤꯜꯂꯤꯅꯦ ꯑꯩ ꯁꯤꯒꯤ ꯄꯣꯠ ꯈꯨꯌꯣꯟꯁꯤꯅꯗꯤ ꯀꯗꯥꯏꯗꯒꯤ ꯁꯅꯥ ꯁꯥꯕꯅꯤ ꯁꯅꯥꯗꯒꯤ ꯊꯦꯂꯥ ꯇꯥꯈ꯭ꯔꯕ ꯊꯦꯂꯥ ꯑꯣꯏꯅ ꯂꯩꯔꯒꯦ ꯊꯦꯂꯥ ꯂꯩꯔꯗꯤ ꯗꯨꯀꯥꯟꯒꯤ ꯗꯔꯀꯥꯔ ꯂꯩꯔꯔꯣꯏꯌꯦ ꯗꯨꯀꯥꯟꯗ ꯄꯩꯁꯥ ꯊꯥꯗꯔꯨꯔ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯅꯤ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯄꯩꯁꯥ ꯈꯔ ꯇꯥꯜꯍꯧꯒꯦ ꯁꯤꯅꯤ ꯃꯥꯅꯦ ꯊꯦꯂꯥ ꯂꯧꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯀꯃꯦꯟꯗꯤ ꯄꯤꯕꯤꯔꯛꯀꯅꯨꯀꯣ ꯑꯩ ꯄꯩꯁా ꯈꯔ ꯇꯥꯟꯗꯕ ꯌꯥꯗ꯭ꯔꯦ ꯅꯨꯄꯥꯅ ꯄꯨꯁꯜꯂꯛꯄ ꯉꯥꯏꯕ ꯌꯥꯕ ꯅꯨꯄꯥ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯗꯤ ꯃꯥꯅ ꯄꯨꯁꯜꯂ ꯆꯥꯔꯒꯦ ꯐꯝꯃꯒꯦꯅ ꯂꯩꯔꯝꯃꯕꯅꯦ ꯃꯥꯅ ꯄꯨꯁꯜꯂꯛꯄꯁꯤꯗꯤ ꯂꯣꯏꯔꯦ ꯐꯝꯕ ꯌꯥꯗ꯭ꯔꯦꯕ ꯃꯄꯥꯟ ꯊꯣꯛꯇ ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯑ ꯄꯩꯁꯥ ꯇꯥꯜꯂꯛꯄ ꯑꯗꯨ ꯑꯣꯏꯔꯦ ꯅꯪꯁꯦ ꯃꯄꯥꯟ ꯊꯣꯛꯑ ꯄꯩꯁꯥ ꯇꯥꯟꯕ ꯀꯧꯔꯤꯔꯣ ꯇꯥꯜꯂꯤꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯁꯤꯗꯤ ꯅꯪ ꯅꯇꯣꯟꯗ ꯊꯣꯛꯄ ꯅꯠꯇꯦ ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯑ ꯄꯩꯁꯥ ꯇꯥꯜꯂꯛꯄꯗꯤ ꯅꯨꯄꯥꯅ ꯁꯨꯗꯕꯤꯗ ꯅꯨꯄꯤꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯁꯨꯔꯛꯑꯅꯤ ꯅꯨꯄꯥꯅ ꯌꯨꯝꯗ ꯐꯝꯕꯗꯨꯅꯦ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯅꯨꯄꯤꯁꯨ ꯌꯥꯎꯅ ꯇꯥꯜꯂꯛꯏꯅꯤ ꯀꯩꯅꯣ ꯑꯗꯨ ꯆꯞ ꯃꯥꯟꯅꯔ ꯊꯣꯛꯑꯒ ꯇꯥꯜꯂꯛꯄꯅꯦ ꯑꯩꯈꯣꯏ ꯀꯀꯥꯅ ꯇꯥꯟꯕꯅꯦ ꯑꯩꯁꯨ ꯊꯣꯛꯂꯛꯑꯁꯤꯗꯤ ꯍꯣꯏꯕ ꯑꯗꯣ ꯅꯪꯒꯤ ꯗꯥꯏꯂꯣꯛꯇꯨꯗ ꯈꯤꯇꯪ ꯁꯣꯏꯕ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕ ꯃꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔ ꯅꯨꯡꯉꯥꯏꯇꯕꯗꯤ ꯀꯩꯝ ꯈꯟꯗꯦꯗ ꯑꯩꯗꯤ ꯍꯥꯃꯨ ꯅꯤꯡꯉꯝꯗꯕꯒꯤ ꯅꯪꯒꯤꯗꯣ ꯆꯥꯛꯄ ꯑꯃ ꯌꯥꯎꯔꯦ ꯃꯥꯁꯨ ꯈꯔ ꯅꯞꯍꯟꯅꯤꯡꯉꯤ ꯇꯧꯔꯤꯁꯦ ꯃꯥꯅꯦ ꯀꯦꯡꯉꯣꯏ ꯑꯃ ꯇꯥꯈ꯭ꯔꯦ ꯑꯝꯇ ꯈꯨꯟꯒꯤ ꯀꯥꯏꯗ ꯑꯩ ꯈꯨꯜꯂꯛꯀꯦ ꯐꯅꯌꯥꯝꯕꯨ ꯊꯣꯛꯇꯣꯔꯤ ꯏꯖꯣ ꯊꯣꯛꯀꯅꯤꯌꯦ ꯁꯤꯒꯤ ꯃꯄꯥꯟ ꯌꯥꯝ ꯁꯥꯠꯄꯁꯤꯗꯤ ꯑꯗꯨꯝ ꯊꯝꯕꯤꯔꯒꯦ
ꯑꯗꯨ ꯃꯇꯣꯟ ꯂꯣꯏ ꯆꯣꯡꯈꯠꯂꯛꯗꯧꯅ ꯍꯧꯕꯒꯤ ꯆꯣꯡꯈꯠꯂꯦ ꯃꯌꯥꯝ ꯀꯛꯊꯠꯄꯤꯔꯒ ꯃꯄꯥꯟꯁꯤ ꯆꯥ ꯌꯥꯗ꯭ꯔꯣ ꯈꯪꯗꯦꯗ ꯈ꯭ꯋꯥꯡꯁꯤꯁꯨ ꯀꯨꯏꯅ ꯂꯦꯞꯄ ꯌꯥꯗꯦ ꯀꯔꯤꯗꯤ ꯍꯦꯅꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯀꯦꯡꯉꯣꯏꯒꯁꯦ ꯁꯤꯕꯨ ꯀꯔꯤꯅꯣ ꯃꯌꯥꯝ ꯇꯦꯡꯉꯣ ꯀꯦꯡꯉꯣꯏꯁꯤ ꯐꯖꯗ꯭ꯔꯥ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯁꯦ ꯍꯦꯛꯏꯉꯩ ꯁꯨꯡꯂꯣꯏ ꯂꯣꯏꯕ ꯌꯥꯗ꯭ꯔꯕꯣꯅꯤꯗ ꯌꯥꯝ ꯆꯥꯎꯕꯅꯤ ꯍꯩ ꯁꯤꯡꯕ ꯃꯇꯩ ꯃꯅꯥꯎꯅ ꯑꯗꯨꯝ ꯊꯣꯛꯍꯟꯕ ꯍꯩꯕꯩ ꯋꯥꯅꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩꯅ ꯍꯦꯟꯖꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕ꯭ꯔꯥ ꯂꯛꯁꯃꯤ ꯆꯦꯟꯕ ꯍꯤꯡꯒꯣꯜ ꯑꯗꯣ ꯅꯪꯂꯣ ꯂꯛꯁꯃꯤ ꯆꯦꯜꯂꯤꯁꯦ ꯑꯩꯁꯨ ꯆꯦꯜꯂꯤꯅꯤ ꯀꯩꯅꯣ ꯑꯩ ꯆꯦꯟꯗ꯭ꯔꯗꯤ ꯅꯪ ꯅꯨꯄꯥꯗꯕꯨ ꯂꯛꯁꯃꯤ ꯆꯦꯟꯕ ꯀꯅꯥ ꯍꯥꯏꯅꯒꯦ ꯅꯨꯄꯥꯗ ꯆꯦꯟꯕ ꯆꯦꯟꯗꯕꯩ ꯋꯥ ꯅꯠꯇꯦ ꯑꯗꯩꯗ ꯅꯪꯅ ꯀꯩꯅꯣ ꯇꯧꯕꯗ ꯂꯛꯁꯃꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃ ꯑꯩꯅ ꯐꯥꯎꯕ ꯍꯥꯏꯔꯒꯦ ꯂꯛꯁꯃꯤ ꯆꯦꯜꯂꯦ ꯑꯩꯗꯤ ꯈꯔꯗꯤ ꯆꯦꯜꯂꯦ ꯌꯥꯝ ꯆꯦꯜꯂꯦ ꯂꯛꯁꯃꯤ ꯇꯪꯈꯥꯏ ꯑꯃ ꯗꯨꯔꯒꯥ ꯇꯪꯈꯥꯏ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯑꯦ ꯂꯛꯁꯃꯤꯗꯣ ꯗꯨꯔꯒꯥꯖꯨꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅꯦ ꯑꯗꯨ ꯃꯇꯥꯡ ꯁꯥꯌꯣꯟꯁꯦ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯌꯣꯟ ꯑꯣꯜꯂꯛꯀꯅꯤ ꯀꯩꯅꯣ ꯑꯣꯟꯕ ꯑꯣꯟꯃꯟꯗꯦ ꯑꯩꯗꯤ ꯂꯛꯁꯃꯤꯗꯨꯗ ꯑꯗꯨꯝ ꯆꯦꯜꯂꯦ ꯗꯨꯔꯒꯥꯗꯤ ꯌꯧꯔꯒꯦ ꯗꯨꯔꯒꯥꯗꯤ ꯈꯔ ꯌꯥꯎꯔꯛꯄ ꯐꯩ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯗꯨꯔꯒꯥ ꯍꯥꯏꯕꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯈꯪꯗꯦ ꯂꯩꯃꯤꯟꯅꯕ ꯑꯩꯅꯗꯤ ꯗꯨꯔꯒꯥ ꯌꯥꯝ ꯇꯣꯏ ꯎꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤꯗ ꯑꯩꯅ ꯗꯨꯔꯒꯥ ꯑꯣꯟꯕ ꯌꯥꯝꯅ ꯗꯨꯔꯒꯥ ꯑꯣꯟꯗꯣꯏꯅꯣ ꯑꯗꯣ ꯌꯥꯔꯦ ꯀꯦꯡꯉꯣꯏꯁꯤꯒꯤ ꯑꯍꯥꯟꯕꯁꯤ ꯂꯣꯏꯔꯦ ꯁꯤꯗ ꯍꯥꯄꯛꯑꯒꯦ ꯑꯩ ꯀꯣꯟꯅ ꯏꯁꯣꯔ ꯅꯥꯀꯟꯒꯤ ꯕꯣꯔꯥꯗ ꯑꯃꯨꯛ ꯅꯧꯅ ꯊꯥꯗꯣꯛꯄꯁꯦ ꯁꯤꯁꯤꯅ ꯌꯥꯝ ꯐꯩꯅꯦ ꯀꯦꯡꯉꯣꯏꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯃꯅꯥꯁꯦ ꯄꯥꯛꯄ ꯈꯣꯠꯄ ꯍꯦꯜꯂꯤꯁꯦ ꯑꯍꯥꯟꯕꯒꯤꯁꯤꯅ ꯑꯍꯥꯟꯕ ꯆꯪꯕꯨꯡꯅꯕꯗꯣ ꯍꯧꯒꯠꯂꯛꯄꯅꯤꯅ ꯍꯥꯟꯅꯒꯤꯁꯤꯅ ꯀꯨꯏꯔꯦꯗꯅ ꯃꯅꯥꯁꯤ ꯍꯦꯛꯄ ꯌꯥꯈꯤꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯁꯤꯁꯤꯅ ꯃꯄꯣꯛꯁꯤ ꯆꯥꯎꯔꯒ ꯄꯥꯝꯕꯤ ꯌꯥꯝꯗꯕ ꯍꯥꯏꯗꯤ ꯃꯥꯗꯤ ꯆꯣꯡꯈꯠꯂꯛꯇ ꯉꯥꯏꯔꯤꯗꯅ ꯀꯩꯅꯣ ꯃꯌꯥꯝ ꯇꯥꯁꯟꯕꯁꯦ ꯍꯧꯖꯤꯛꯇꯤ ꯎꯅꯥ ꯀꯦꯟꯕ ꯃꯇꯝꯅꯤꯅ ꯑꯗꯨꯝ ꯍꯦꯛ ꯂꯧꯊꯣꯛꯄꯒ ꯑꯗꯨꯝ ꯇꯥꯁꯟꯕꯅ ꯑꯗꯨꯝ ꯍꯦꯟꯕꯗ ꯑꯗꯨꯝ ꯄꯠꯊꯖꯔꯒ ꯍꯥꯔ ꯃꯥꯏ ꯑꯣꯟꯖꯕꯅꯤ ꯁꯤ ꯃꯌꯥꯝ ꯅꯤꯝ ꯍꯧꯔꯤꯁꯦ ꯅꯤꯝ ꯃꯅꯥꯁꯦ ꯀꯥꯟꯁꯨ ꯀꯥꯟꯅꯩ ꯁꯦꯡꯕꯁꯨ ꯋꯥꯏ ꯍꯥꯏꯗꯨꯅꯤ ꯁꯤꯒꯤ ꯕꯣꯔꯥꯁꯤꯗꯤ ꯍꯦꯛꯄꯒ ꯂꯣꯏꯕꯅ ꯍꯥꯟꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯐꯨꯅꯤꯟ ꯆꯥꯗꯦ ꯐꯨꯅꯤꯟ ꯍꯨꯟꯗꯣꯛꯑꯦ ꯍꯦꯛꯇ꯭ꯔꯤꯉꯩꯗ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯅꯪꯅ ꯐꯨꯅꯤꯟ ꯆꯥꯖ ꯌꯥꯗꯦꯁꯤ ꯀꯩꯒꯤꯅꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯌꯨꯝꯗꯗꯤ ꯌꯥꯝ ꯆꯥꯔꯛꯏꯗ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯤꯁꯨ ꯁꯝꯅꯔꯦ ꯁꯥꯏꯁꯤꯃ ꯊꯝꯃꯒꯦ ꯁꯤꯗꯩꯗ ꯃꯔꯥ ꯇꯥꯔꯦꯕ ꯃꯆꯨ ꯃꯁꯛꯁꯦ ꯃꯥꯟꯅꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯅꯪ ꯆꯥꯗ꯭ꯔꯤꯁꯦ ꯀꯌꯥꯝ ꯐꯖꯩꯅꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯀꯦꯡꯉꯣꯏꯅ ꯈꯪꯉꯛꯄꯁꯦ ꯄꯥꯝꯕꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯃꯈꯥꯗ ꯐꯝꯊꯔꯒ ꯍꯦꯛꯄ ꯑꯃ ꯂꯩꯕꯗꯣ ꯄꯥꯛꯁꯜꯂꯒ ꯍꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯤꯗꯅ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗꯣ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯁꯟꯊꯤ ꯂꯩꯕꯥꯛꯒ ꯇꯧꯔꯒ ꯊꯥꯔꯛꯄꯅꯤꯗꯅ ꯑꯃ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗ ꯍꯦꯛꯂꯛꯄꯗꯨꯅ ꯂꯧꯕꯨꯛꯇ ꯁꯨꯖꯜꯂ ꯍꯧꯕꯅꯤꯗꯅ ꯍꯣꯏ ꯁꯨꯖꯜꯂ ꯍꯧꯕꯗꯣ ꯑꯩ ꯍꯥꯏꯕ ꯍꯩꯇ꯭ꯔꯤꯅꯦ ꯄꯦꯔꯨꯛꯇꯁꯨ ꯈꯦꯠꯅꯔꯤꯁꯦ ꯂꯧꯕꯨꯛꯇ ꯀꯦꯡꯉꯣꯏ ꯍꯦꯛꯄ ꯀꯥꯏꯗꯣ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯈꯩꯅꯗꯤ ꯍꯧꯖꯤꯛ ꯆꯍꯤ ꯐꯅꯌꯥꯝꯗꯤ ꯈꯪꯉꯝꯃꯔꯣꯏꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯝ ꯇꯧꯔꯝꯕꯩ ꯂꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯉꯦ ꯏꯆꯦ ꯍꯣꯏ ꯏꯇꯩꯃ ꯍꯣꯏ ꯍꯦꯛꯄ ꯀꯦꯡꯉꯣꯏ ꯍꯦꯛꯄ ꯑꯗꯒꯤ ꯍꯤꯡꯒꯣꯜ ꯂꯧꯕꯨꯛ ꯑꯣꯏꯔꯒꯅ ꯃꯣꯖꯥꯎꯕꯤ ꯍꯦꯛꯄ ꯆꯠꯄ ꯀꯩꯅꯣ ꯍꯋꯥꯏ ꯃꯇꯣꯟ ꯍꯦꯛꯑꯦ ꯑꯗꯨꯅꯦ ꯑꯩꯅ ꯉꯛꯏꯁꯦ ꯀꯩꯅꯣ ꯍꯋꯥꯏ ꯃꯇꯣꯟ ꯍꯋꯥꯏ ꯍꯦꯛꯑꯦꯕ ꯃꯇꯣꯟ ꯍꯦꯛꯑꯦ ꯍꯥꯏꯕꯗꯣ ꯂꯧꯕꯨꯛꯇꯒꯤ ꯍꯋꯥꯏ ꯃꯇꯣꯟ ꯍꯦꯛꯇꯦꯍꯦ ꯂꯧꯕꯨꯛꯇꯕꯨ ꯀꯔꯥꯏ ꯍꯋꯥꯏ ꯃꯇꯣꯟ ꯂꯩꯒꯦ ꯍꯋꯥꯏ ꯃꯇꯣꯟ ꯃꯟꯕ ꯆꯠꯂꯦ ꯍꯥꯏꯗꯥꯏꯅꯦ ꯀꯦꯡꯉꯣꯏ ꯍꯥꯏꯕꯅꯦ ꯄꯦꯔꯨꯛꯅꯦ ꯀꯦꯡꯉꯣꯏꯅꯦ ꯎꯁꯣꯞꯀꯤ ꯃꯟꯕ ꯆꯠꯂꯦꯅ ꯍꯥꯏꯕꯗꯣ ꯑꯣ ꯑꯗꯨꯗꯤ ꯍꯋꯥꯏ ꯂꯤꯡꯈꯤꯕꯒꯤꯅꯦ ꯑꯗꯨꯅꯦ ꯍꯥꯏꯗꯤ ꯈꯪꯗꯦ ꯍꯥꯏꯕ ꯑꯗꯒꯤ ꯀꯦꯡꯉꯣꯏ ꯂꯧꯕꯨꯛꯇ ꯍꯦꯛꯑꯦ ꯀꯥꯏꯁꯦ ꯀꯦꯡꯉꯣꯏꯗꯤ ꯃꯁꯥꯒꯤ ꯂꯧꯔꯤꯗ ꯍꯧꯋꯦꯕꯀꯣ ꯑꯩꯈꯣꯏ ꯑꯗꯨꯒ ꯈꯪꯗꯦ ꯍꯥꯏꯕ ꯂꯧꯄꯥꯛꯇꯁꯨ ꯍꯧꯕ ꯌꯥꯎꯋꯦꯕ ꯀꯩꯅꯣꯗꯤ ꯍꯋꯥꯏ ꯃꯇꯣꯟ ꯃꯟꯕ ꯆꯠꯂꯦꯗꯤ ꯑꯇꯩ ꯑꯇꯩ ꯍꯥꯟꯅ ꯍꯋꯥꯏ ꯍꯨꯟꯈ꯭ꯔꯒꯅꯦ ꯈꯣꯏꯗꯣꯛꯈꯤꯕꯗ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄꯩ ꯋꯥꯅꯤꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯅꯅꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯐꯗꯤꯒꯣꯝꯗꯤ ꯀꯩꯗꯤ ꯂꯩꯗꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯤꯡꯒꯣꯜ ꯄꯤꯛꯄꯅꯤꯅ ꯄꯨꯈ꯭ꯔꯤꯁꯨ ꯂꯩꯇꯦ ꯊꯥꯏꯅ ꯄꯤꯛꯏꯉꯩꯗꯗꯤ ꯄꯨꯈ꯭ꯔꯤꯒ ꯌꯥꯝ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯂꯣꯏꯅꯃꯛ ꯐꯨꯟꯅꯈ꯭ꯔꯦ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯚꯦꯂꯨ ꯈꯪꯉꯛꯄ ꯂꯩꯔꯤꯉꯩꯗꯅ ꯗꯔꯀꯥꯔ ꯑꯣꯏꯔꯝꯗꯕ ꯏꯁꯤꯡꯕꯨ ꯍꯦꯛ ꯂꯩꯔ ꯁꯤꯖꯤꯟꯅꯩ ꯃꯌꯥꯝ ꯀꯦꯡꯉꯣꯏꯁꯤ ꯌꯥꯝꯃꯦꯍꯦ
mayam hojik sigi box ina arui bani kengoi hekaduje ado kengoi demanding yam lakpo daki je kengoi akoi nan pallu du da akoi gi khakpi ai logjege na ada kanai piji ge kanai piro ji ge na khalam bane akoi di ha da pike ani khitang thokadra na khan bane ba ado kengoi mayam yam am he kan jo side de polang pithar le hoje sine lakshmi gi hingon haise khangau mayam thokpudo matau mandana matau mandana pesa di paira khidari adugi asadane aina ngasi hingi baje nang nan kamenda igo yam wanganu iteima pot yon bada view khara chatle na pot khara sitle na igo yam wanganu wato na wangaga kwak na phamdek pani iteima hairak podo ado mayam ai adugi do amta sengdok jahaugen toine ai ji wakhan ji kitang nungai te ba igo na te ba akhoi ka akhoi ni di yamna karem na raga dum ngangna bane mayam su hena khangangani ko ado akhoi gi inau haige drama se ahan ba akhoi gi kano si yeng ba male video se adu duga mathang video yeng ta de akhoi hana gi video jing do ha petang yeng biu ne adu da akhoi ani na ngangna ba do adu da dum khangakani haidi akhoi ji igo wanga ga ngangi ngangde do adu dugi ni ko adu matang do kitang sengdo oge ta ubane ado kaim budi khandre hana di sugum ba kamen yam lakpo se wakhan yam nungai ramde adu bu hajikti kaim khalaktre ado nahan gi inau duna haibado sum khoi kana ingon da karem na raga sum ngangna bado adu dugi ne adi lana khanbi gano haibne da atai nate sum phagi jogai tong na ben am kengoi ngasi gai si thoe thajadana yam thoe yam na thoe haitare akhoi sumain thokani da thajada bani yam lak am chagi kengoi da khela plus sana as adu di khoi kanogi khudop to aina sagi khali khudop to khudak ta dum sa yaran kari khudom diamond khudop la diamond di sining de da kai gino da diamond sining ju kai gino nang na banan tham bu ya roi bana aina sana sige asi de khoi kana asin ko achin bagum bale akanda banan tham na ban gyan khuta je pi utar ke to na ton de sing ham jam phar da ka phajare ani je hana thado over ya te na te akhoi je hangam acho boge je puktela masan sum hapselak ko adugi ne da changman bi hojik napak pi je yam kai na di thoi nan he khibagi ado napak pi ma khara he age packet ani dang o je tho je ani dang o je hum dang o je haidi kitang putho e do mayam do napak pi mo hittare adi fajar abne napak pi teres ta thar ju mayam yon ba yai ju utke taw bani da paisa tan bi ya paisa tan bi yai tan ge na khala ga di thabak taw ba ngak na paisa tan ga ba na te hingon samban koi da na yum da di hingon ajo ajo bani nei nei do akhoi big khaba teres sida thar ga su po chai yon ba yai akhoi sa ji za ba pham jai aduga afabaju oibo mane hidak lang thak chai da ba akhoi na yoli ba po si ju mayam da afabane ba hidak lang thak chai ba na te ba matam gi pot phangan yam raju khara phangan se yam phar ma masana kariya masana ga phai hai je aina haide diga mayam du khabai na tro laibal adu ai ge du khapiramo ai du adu lojage na haije man okay very good tene ai ma khum putri yadre ahno yo yenge na pak pi do yam to mayam na pak pi ngasi gi si he adu sina hangam ji di horen market di puthora roi sidi aina hana jo hajigre ko kano gi angang gi magi yam kano leigren ida mo hangam thajan doin sidi kan se sabe ara yaroi mana maka gi di hekto homai di hana ko ra sa thom di adu he koi wakhan yam maru oiba kaino yam maru oiba di loi maru oi aki natte da mayam na kuina da gi demand na nakuppi nga ta na tro demand tor ija adugi na ina maru oiba mathang da di demand to da loi tor on ta di yolo mayam hojikti nakuppi je thadok ta ngai rim ni na ko phadi yam pharaga ju kungbagi chang do khara watle aduduna yam kai na hana ge da maina thokpadi oide adisu polang yam bani na masing mudi panam thokani ko
ꯑꯗꯤ ꯍꯥꯟꯅ ꯄꯣꯂꯥꯡ ꯑꯃꯗꯤ ꯐꯅꯌꯥꯝ ꯊꯣꯛꯏꯗꯅ ꯀꯨꯡꯉꯤꯉꯩꯗꯗꯤ ꯁꯣꯟ ꯃꯇꯥꯏꯁꯤꯅ ꯃꯣꯏ ꯃꯊꯛꯁꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯀꯟꯅ ꯁꯦꯝꯃꯤꯕꯀꯣ ꯑꯗꯨꯒꯤ ꯄꯤꯂꯝꯕꯗꯒꯤ ꯀꯩ ꯄꯨꯈꯠꯂꯒ ꯀꯥꯈꯠꯂꯛꯏ ꯑꯩꯈꯣꯏꯁꯤꯗꯤ ꯀꯛꯄ ꯇꯥꯔꯦ ꯃꯌꯥꯝ ꯂꯦꯟꯕ ꯅꯠꯇꯦ ꯑꯗꯣ ꯑꯗꯨꯏꯁꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯆꯪꯉꯒꯅꯦ ꯑꯩꯅ ꯐꯗꯤ ꯐꯖꯕꯅꯤ ꯄꯥꯝꯕꯤꯗꯤ ꯍꯥꯏꯗꯤ ꯋꯥꯡꯉꯦꯀꯣ ꯌꯥꯝ ꯐꯖꯔꯦ ꯄꯥꯝꯕꯤ ꯃꯁꯛꯁꯦ ꯃꯇꯥꯏ ꯑꯅꯤꯗꯨꯅ ꯍꯦꯟꯅ ꯑꯃꯨꯛ ꯋꯥꯡꯕꯅꯦꯕ ꯃꯌꯥꯝ ꯀꯣꯝꯄꯥꯛ ꯑꯃ ꯊꯜꯂꯦ ꯍꯧꯖꯤꯛꯐꯥꯎꯗ ꯀꯣꯝꯄꯥꯛ ꯑꯆꯧꯕꯗꯨꯅꯤ ꯁ꯭ꯇꯤꯜꯒꯤ ꯁꯤꯒꯤ ꯅꯥꯀꯨꯞꯄꯤꯁꯤꯅ ꯍꯦꯛꯇ ꯁꯤꯗꯤ ꯖꯝꯕꯣ ꯁꯥꯏꯖꯅꯤꯀꯣ इहान हाना थादोपने सिजना मयाम नाकुपी मयाम दिगे मान इहान हाले दुगे एकता मकागा से नापाकपी मानबो मका यावने मयाम मयाम अखोई सिदैदा पेक मरोय नापाकपी कनो पैकिंग तौबा होगे नंग मरोय नापाकपी दम तो उलौनि सिला कनो दो मतैदि उलौद्रे सि थंबगे जिदि नते कनो तो थांखलो नाकुपी दुनि आई नापाकपी हाइ जिसिंदा तो सिगै जु यावरि अदो मु सिदैदा हाना खा वांदि वांबने अकोन बा थागिबो पोत मरुदे थाबदनि मयाम फनायाम चावरे अदो हाना खरगा सुमाय संदोगा मु हापके तौनेबो चांगदो कनो तौननाबो अखोइन सुम तौगिबो नतमनिना वेट ऑन बनतमनिना को मथंगदि चावबो चप मानरानी हंदकिना मरुदगी थाबो खरा अदगी पांदों मका सेतो थाबो खरा तमाइन तौना खरा वांगबो खरा नेमबो तौबदो अदुम अदुना खरा सुम संतो सेमिनि याम सिदा ममागी मफी सेलगा सि तौरि जेंग ममाई दम तेंगे उपुदगी लौथो ममा फिरोन कन सेली अमजिना खोंग मतोनजी नंगना दिल्ली हाता नमा नवानी चंगमदब की युदो मांद्रे ममांदा लाकी वांगांगो खंगे खंगे माना हाइरक थिंगे जसिना Kaya di sisi siya nga po nang harapan. Hana hay na unsa. Ay ito ko na. Harapan. Hindi. So, masaya. यार दिन शर्मा Kengoi kaya sabi. Baba हवाई जाएगी वाली अगीगा oh ए हवाई जाएगी nang masini ham thok na ko na Thokani si arrive po la. arai bo Nati da karai da phangge ba ai notice da am ta urak te si phamba. ma yawo हवाई जाएगी रे Akhoi na ne puthuk marai ba phali ni. Akhoi ji lai ba akhoi ji हवाई जाएगी रे Baba हवाई जाएगी रे mi me yam nungai do हवाई जाएगी iro हवाई जाएगी tang su tang na mi lai je ge na phangja da ba mayam lai si de akhoi na tang ni ho la so. Nang na tang ni da hai ba ku su tang ho oi roi. maya ma khoi ki puthorei ba pot ke je soru ni ga de ko sorry bo He ne ma kano kengoi khu ba ja se. Ya mi yaw ri ye amaga tho ya ni. nang si em ta han hap ko ko na Khange pa kharan ge tau ne. last ma chai ngom de tara tara ibe ma je thaina arang mo phamokra ba sin mu khut pe yam hai Ai di ke na te akhoi che di sumjin chilak te ai yum da ai tal le ba adu ju sida di leitra di aina yumbu rembi do oiram na aina sin taw ni be no ai di ain khan badana arang bang yam arang bang yam phamaga akoi gi kaino gi
ꯌꯨꯝꯗꯗꯤ ꯇꯧꯔꯛꯇꯦꯕꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯋꯥꯁꯦ ꯈꯪꯕ꯭ꯔꯥ ꯑꯔꯥꯡꯕꯝ ꯐꯝꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯂꯥꯏꯒꯤ ꯀꯠꯂꯛ ꯈꯣꯠꯂꯛꯄ ꯑꯁꯨꯝꯅ ꯃꯥꯒꯤ ꯁꯔꯨꯛꯇ ꯅꯠꯇꯕ ꯄꯨꯂꯞ ꯄꯨꯂꯞ ꯈꯣꯝꯖꯤꯜꯂ ꯄꯨꯕ ꯑꯔꯥꯡꯕꯝ ꯈꯔ ꯂꯩ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯁ ꯑꯗꯣ ꯃꯤꯒꯤ ꯃꯄꯣꯠꯇꯤ ꯂꯧꯕ ꯌꯥꯝ ꯏꯀꯥꯏꯖꯔꯤꯍꯦ ꯑꯔꯥꯡꯕꯝꯗꯁꯨ ꯂꯩꯌꯦꯕ ꯂꯩꯕꯅꯦ ꯂꯩꯕꯅꯦ ꯄꯨꯂꯞ ꯄꯨꯂꯞ ꯌꯣꯝꯖꯜꯂ ꯄꯨꯕ ꯈꯟꯕꯒ ꯌꯥꯔꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯔꯥꯡꯕꯝꯗꯣ ꯏꯃꯥꯏ ꯁꯥꯎꯖꯠꯂꯅꯤ ꯑꯔꯥꯡꯕꯝ ꯂꯣꯏꯅꯃꯛ ꯍꯥꯏꯕ ꯅꯠꯇꯦ ꯑꯔꯥꯡꯕꯝꯗꯁꯨ ꯃꯈꯜ ꯃꯈꯜ ꯂꯩ ꯍꯥꯏꯕ ꯍꯥꯏꯗꯤ ꯐꯨꯠꯂꯩꯅꯔꯒ ꯄꯤꯛꯅ ꯍꯧꯕꯗꯣ ꯑꯩꯈꯣꯏꯅ ꯁꯤ ꯍꯤꯡꯒꯣꯜꯗ ꯊꯥꯕꯅꯤꯅ ꯌꯥꯝꯅ ꯃꯀꯥ ꯐꯅ ꯆꯥꯎꯋꯤꯗꯅ ꯂꯧꯕꯨꯛꯇꯒ ꯍꯧꯕꯗꯨꯗꯤ ꯐꯨꯠꯂꯩꯅꯔ ꯂꯩꯔꯦ ꯍꯥꯔ ꯀꯔꯤ ꯀꯔꯥꯁꯨ ꯑꯃꯠꯇ ꯂꯧꯔꯤꯒꯨꯝꯕꯗꯅꯤ ꯍꯧꯔꯤꯗꯣ ꯍꯥꯞꯄꯤꯗ꯭ꯔꯦꯗꯅ ꯂꯧꯄꯥꯛꯇꯁꯨ ꯈꯔ ꯍꯧꯋꯤ ꯄꯦꯔꯨꯛꯁꯨ ꯂꯧꯕꯨꯛꯇ ꯍꯧꯕꯗꯤ ꯐꯨꯠꯂꯩꯅ ꯍꯥꯎꯗꯤ ꯍꯧꯕꯅꯦ ꯂꯧꯕꯨꯛꯀꯤ ꯄꯦꯔꯨꯛꯀꯅꯦ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯍꯤꯡꯒꯣꯜꯒꯤ ꯄꯦꯔꯨꯛꯀꯅꯦ ꯃꯍꯥꯎ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯍꯥꯏꯗꯤ ꯑꯗꯨꯅ ꯄꯦꯔꯨꯛ ꯂꯩꯕꯗꯁꯨ ꯈꯪꯗꯕ ꯃꯤꯅꯗꯤꯅꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯅꯦꯕ ꯕꯖꯥꯔꯗ ꯄꯦꯔꯨꯛ ꯐꯖꯕ ꯃꯅꯥ ꯌꯦꯡꯉ ꯈꯜꯂ ꯂꯩꯅꯦꯕ ꯑꯁꯦꯡꯕꯩꯗꯤ ꯑꯗꯨ ꯍꯥꯎꯇꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯤꯛꯑꯒ ꯁꯨꯖꯜꯂ ꯂꯩꯕ ꯀꯥꯡꯕꯨꯁꯦ ꯂꯧꯕꯨꯛꯇꯒꯤ ꯍꯦꯛꯂꯛꯄꯁꯤꯅ ꯑꯍꯥꯎꯕꯅꯦꯕ ꯐꯖꯕꯁꯦ ꯑꯝꯇ ꯍꯦꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯑꯗꯣ ꯑꯩꯗꯤ ꯐꯖꯕꯗꯣ ꯉꯥꯛꯇ ꯍꯦꯛ ꯆꯠꯈꯤꯅꯦ ꯂꯩ ꯃꯤꯅ ꯌꯣꯜꯂꯝꯃꯁꯨ ꯑꯗꯨ ꯂꯩꯅꯤꯡꯉꯣꯏꯗ꯭ꯔꯥ ꯑꯗꯨ ꯈꯪꯗꯕꯩꯅꯦ ꯍꯥꯏꯕ ꯑꯁꯦꯡꯕꯩꯗꯤ ꯃꯆꯥ ꯐꯨꯠꯂꯩꯅꯔ ꯂꯩꯕꯗꯣ ꯑꯗꯨꯅ ꯍꯥꯎꯔꯤꯅꯦꯕ ꯄꯦꯔꯨꯛꯇ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯣꯜꯂꯒꯦ ꯁꯤꯗ ꯂꯩꯔꯦ ꯄꯤꯖꯕꯁꯨ ꯄꯤꯖꯕꯒꯤ ꯃꯇꯥꯡ ꯂꯣꯏꯈ꯭ꯔꯦ ꯅꯪ ꯌꯣꯟꯕ ꯌꯥꯝ ꯍꯩꯕꯗ ꯑꯩꯗꯤ ꯌꯣꯟꯊꯣꯛꯈꯤꯅꯤꯀꯣ ꯐꯔꯛ ꯇꯥꯅꯤ ꯅꯪꯁꯨ ꯃꯇꯥꯡ ꯆꯥꯔꯗꯤ ꯑꯗꯨꯝ ꯌꯣꯜꯂꯛꯀꯅꯤ ꯑꯗꯨꯁꯨ ꯍꯥꯗꯣꯏꯔꯕ ꯀꯅꯥꯝ ꯂꯧꯕꯤꯌꯨ ꯌꯥꯗꯗꯅ ꯌꯥꯅꯤ ꯀꯩꯅꯣ ꯅꯪ ꯃꯁꯤ ꯅꯨꯄꯥꯁꯤ ꯄꯩꯁꯥ ꯄꯥꯏꯗꯤ ꯂꯩꯌꯨ ꯇꯜꯂꯦꯅ ꯑꯝꯇ ꯂꯩꯌꯨ ꯌꯥꯗ꯭ꯔꯗꯤ ꯃꯥ ꯆꯥꯕ ꯊꯥꯛꯄꯅ ꯍꯦꯟꯅ ꯋꯥꯅꯤ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏꯅ ꯄꯩꯊꯣꯛꯑꯒ ꯄꯩꯁꯤꯟꯒ ꯇꯧꯔ ꯌꯦꯡꯉꯛꯑꯅꯣ ꯑꯩꯅ ꯆꯥꯡ ꯑꯃ ꯍꯥꯞꯄꯕꯅꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯅꯠꯇꯦ ꯑꯩꯅ ꯁꯨꯝ ꯆꯥꯡ ꯍꯥꯞꯄꯤꯈꯩꯁꯦ ꯌꯥꯝꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯕꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯃꯥꯒ ꯍꯌꯦꯡ ꯀꯔꯕꯥꯔ ꯇꯧꯔꯁꯨ ꯄꯩꯁా ꯄꯨꯜꯂꯣ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯃꯜꯂꯁꯨ ꯑꯩꯗꯤ ꯇꯜꯂꯦꯕ ꯁꯤ ꯈꯔꯗꯤ ꯁꯥꯊꯤꯗꯣꯔꯤ ꯄꯩꯁꯥ ꯈꯔꯗꯤ ꯄꯥꯏꯗꯣꯔꯤ ꯊꯥꯏꯅꯗꯤ ꯌꯥꯝ ꯃꯤꯉꯝꯗꯕ ꯃꯤꯅꯤ ꯍꯥꯏꯔꯕꯅꯦ ꯍꯧꯖꯤꯛ ꯌꯥꯝ ꯁꯥꯊꯤꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯠꯇꯦꯗ ꯀꯩꯅꯣ ꯇꯧꯔꯁꯨ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕꯅꯤ ꯍꯣꯏ ꯌꯥꯔꯦ ꯁꯤꯗꯤ ꯌꯥꯔꯦ ꯑꯩꯁꯨ ꯀꯩꯝ ꯈꯟꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯦꯡꯉꯣꯏꯗꯤ ꯇꯥꯡꯉꯦꯅ ꯁꯤ ꯂꯨꯄꯥ 50ꯅꯦ ꯌꯥꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯀꯦꯡꯉꯣꯏꯗꯤ ꯌꯨꯝꯗꯐꯥꯎ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗꯅꯦ ꯍꯥꯞꯄ ꯁꯧꯒ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗ ꯀꯌꯥꯝ ꯍꯥꯞꯅꯒꯦ ꯍꯥꯏꯗꯤ ꯌꯥꯝ ꯍꯥꯞꯄꯗꯤ ꯁꯤꯜꯂꯤꯗꯅ ꯑꯩ ꯆꯠꯄꯒꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯗꯦꯜꯂꯤꯅꯦꯕ ꯗꯦꯜꯂꯤꯅꯦ ꯗꯦꯜꯂꯤ ꯅꯨꯡ ꯊꯥꯔꯛꯄ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯕꯅꯤꯅ ꯄꯥꯜꯂꯣꯏꯗ ꯃꯃꯥ ꯄꯄꯥꯗꯨ ꯁꯤꯗ ꯊꯕꯛ ꯇꯧꯔꯤꯑꯦꯕ ꯅꯣꯅꯤꯡꯕꯗꯨ ꯂꯣꯏꯔꯦ ꯁꯤꯗ ꯋꯦꯗꯤ ꯊꯕꯛ ꯇꯧꯔꯤꯁꯤꯕ ꯋꯦꯗꯤ ꯊꯕꯛ ꯇꯧꯔꯤꯁꯤꯕ ꯁꯤꯗꯤ 우리야. 나빠삐 걔야나 난 진도이잖아. ꯈꯪꯗꯦ ꯌꯦꯡꯒꯦ 야만그래 아주 나빠삐 얌지얌데 난 걔야나 토이디 봐. 빠, 미 폰제 짜스 토이제 짜스 토아. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯐꯣꯟ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯉꯥꯡꯉꯛꯑꯣ ꯑꯗꯩꯗꯤ ꯃꯤ ꯃꯌꯥꯝꯅ 이거 레이레. ꯅꯨꯄꯤꯁꯦ ꯑꯗꯨ ꯇꯧꯔꯦꯒ ꯑꯗꯥ ꯇꯧꯔꯦꯒ ꯑꯃꯨꯛ ꯍꯥꯏꯔꯛꯅꯕ ꯑꯩ ꯐꯖꯗꯅꯕ ꯅꯪꯅ ꯁꯤꯜꯂꯤ ꯃꯤꯒꯤ ꯅꯨꯄꯥꯗꯤ ꯀꯨꯞꯁꯜꯂꯦ ꯃꯥꯏ ꯅꯨꯄꯤꯒꯤ ꯑꯔꯥꯟꯕ ꯑꯀꯨꯞꯄ ꯃꯌꯥꯝꯁꯦ 난 이거 레이레 야들. 와! 아마짜 마카이츠. ꯉꯁꯥꯏ ꯀꯌꯥꯃꯨꯛ ꯊꯤꯈꯤꯕ 트랑아 티러버네 이나. 타저더비 용치 티. 누피는 누파 타저더비 잡지. 타저대 낭나도 아이 타저대 아이나도 낭 타저대. 그리고 타저는. 마야마야마야기 누피지 스마일로 있다 그래. 마야미 당대 아버님이 아버님이 사탕이. 아. 아이는 마 타저대 만서 이 타저대 로에. 레이 나리바도 또 완내미나 그러잖아. 야 눈치는 내가 만들어. 아무튼 타저는 됩니다. 아. 잘 좀.